महेश बाबू से मैम लोन खंगरब ngaktani yamna phawba mayamna hendok thoidokna pamnaraba adugumnaba superstar amani haijage adudi mahaki matangdani ngasi khoina puduna laksariba warisi kamaina tawgi ma kamaina hawraki ngasigi status sida karamna lepangam nibano mahakna warakhiba amadi nungairakpagi maramna chingba khudingmakto haiba tare ngasigi video sida khangmina gadoini adudi matam manghandana mahaki warisi matangsida haujarage aikhoina warisi lithoksaba matamda soike langkibi yauragasu mayamna sungsoi soidana ngakpigani haibagi thajabdu thambagloinera warisi puna taminarsi puna khangminarsi Telugu cinema ge star ama mahakpu mayamna Prince of Indian cinema hairagasu khangnari 2023 da India ki most desirable man da Shahrukh amadi Salman bu namthuramba ngamba nupi kaya ge dream boy oiriba misakni mahakna su haikibale loyal oidaba nupa dudi apang bani haidana Thalapathy Salman Khan na magi film da remake tawduna kumba adubu mahak masanadi any remake amta kummoy haidana kumdabani Indian cinema ki ahanba superstar maming chalakhiba star sing Prabhas Allu Arjun Junior NTR gumbagi wari su laikhreko adubu ngasigi sidi Bollywood tagi horaga Hollywood fawa offer kaya ama lakhre adubu mahak masana Telugu da adum kumgani haidana laiki Bollywood na laibasu ngamoy haina su hai atapa celebrity ame hekta yengubu matamda tongan ba affair lainaba kayarak luhongba kayama ubu phag adubu mahakti true family man ama oina mayamda uhalle ngasigi video sida Mahesh Babu gi punsi wari amadi tongan ba interesting oiba wari kaya magi matangda mayam khangmina gadoini adudi wari semu matam thinda batawdana makha tajarak Mahesh Babu si voice over artist amadi singer amasuni actor oiba kaknatana mahakti atopa actor amagumna tawdi mahakna yamna thajaba director gidi script sungpa padna adum film sign tawsanba misakni film singda mahak shirtless oina so to supamdi adumaina mahakna hai batari masina karigino haiba su khangminasi mahak Prabhas amadi SRK dagi hena maming leba misak ama oirabra haibadusu adusu khangminasi Telugu Tamil si hojik khawda iba paba aikhoina thokludragasu yengbadadi loina pamnai Mahesh Babu gi mapasu industry duda actor director amadi producer su oi film 350 mukti tawramlani habatare mahakna cinema bu thak wangna chingkhatlambagi damakta su Padma Vibhushan su phangki habatare loinena mahak Congress party gi side ta MP oina su leraki adana Mahesh Babu na su interview khudingi haye mahaki mingchat kaya ama leiba taragasu crore kaya ama pairagasu thabak adum watana lei wakhal choithoktana leirakpagi maram magi mapa leibagini haina su hairi aduga angang oiringai mahaknaga school chatpa matamda kana amatana magi mapasi achouba star amani haba fawda khangdi hai maramdi magi mapana su kaidaunungda magi machado tonganba priority amada hinghanba pamdi atopa angang amagum achamba angang amagumna lehenba pame Mahesh Babu gi angang pisak oringai matamdagi adum film yawba hawkhre 1979 da lakhiba Neda da child artist oina su debut tawrakhibani makhatana 1990 fawda mahakna film mapan tawki hariba film singdugi shooting su mahaki holiday matamda tawkhiba ngakta oigadoini adusu magi mapana sindok piraga tawbibani asumna 1999 yaurpadadi mahakna lead role oina debut tawduna kumba horakhibani Raja Kumar dagi film aduda mahakna Preity Zinta ga uba phangki mahaki actor oina debut tawrakhibadu mai pakpa ngamki habatare 11 crore collect tawbusu ngamki award ani su phangki loinena film sibu Hindi da su dubbing tawki police number 1 haid makhatana 2000 dagi haure haraga 2005 phawda su Yuva Raju adagi Vamsi Murari na chingba film kayama tawkhrabani maduda Murari Yuva Raju Okadu Athadu gumba movie sidi hit amadi blockbuster oiba ngamki khara mana mai pak ngamki loinena award khara su phangba ngamki mahaki film gi habatare makhatana 2006 dagina 2010 phawbada magi film taruk khakta tholaki magi film kaya ama tongan ba actor singna remake tawraga maming chatpa kaya ama laikre samna harabada Wanted Salman Khan kum adusu Mahesh Babu gi film remake ne adubu sahi amadadi flop film amakak pairamba mahaki family condition na maram oiraga film career digi chahi ahumuk lapthok tuna laiki magi family magi machaga
ꯊꯥ 3ꯃꯨꯛ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯆꯍꯤ 3ꯃꯨꯛ ꯕ꯭ꯔꯦꯛ ꯂꯩꯈꯤ ꯃꯍꯥꯛꯅ ꯆꯍꯤ 3 ꯃꯥꯡꯉꯨꯔꯒꯁꯨ ꯕ꯭ꯔꯥꯟ ꯑꯦꯟꯗꯣꯔꯁꯃꯦꯟ ꯇꯧꯔꯒ ꯁꯦꯜ ꯀꯌꯥ ꯑꯃ ꯇꯥꯟꯈꯤ ꯐ꯭ꯂꯣꯞ ꯐꯤल्म ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯂꯩꯈ꯭ꯔꯒꯁꯨ ꯃꯥꯒꯤ ꯑꯦड्स ꯀꯌꯥ ꯑꯃ ꯃꯥꯅ ꯇꯧꯊꯣꯔꯛꯄꯗ ꯌꯦꯡꯂꯒꯦ ꯍꯥꯏꯗꯅ ꯉꯥꯏꯖꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯔ ꯑꯃꯗꯤ ꯍꯤꯠ ꯆꯠꯄ ꯑꯃ ꯀꯨꯝꯈ꯭ꯔꯒꯁꯨ ꯊꯤꯕ ꯐꯪꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯆꯨꯝꯕ ꯋꯥꯅꯤ ꯁꯥꯎꯠꯇ ꯃꯍꯦꯁ ꯕꯥꯕꯨꯒꯨꯝꯕ ꯆꯥꯔꯃꯤꯡ ꯑꯦꯛꯇꯔ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯑꯦꯛꯇꯔ ꯑꯃꯒꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯂꯨꯍꯣꯡꯕ ꯑꯦꯐꯤꯌꯔ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ 3 ꯍꯟꯕ ꯅꯃꯥꯔꯤꯇꯥꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯈꯛꯇ ꯅꯠꯇꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯨ ꯑꯣꯏꯔꯤ 2010ꯗꯅ ꯐꯤल्म ꯑꯃ ꯂꯥꯛꯈꯤ ꯀꯂꯦꯖꯥ ꯍꯥꯏꯗꯅ ꯃꯁꯤꯁꯨ 30 crore ꯇꯥꯗꯨꯅ ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯨꯚꯤ ꯑꯃꯈꯛ ꯑꯣꯏꯈꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯃꯨꯛ 2011 ꯑꯃꯗꯤ 2015 ꯐꯥꯎꯕꯗ ꯑꯃꯨꯛ ꯐꯤल्म 6ꯃꯨꯛ ꯑꯃꯨꯛ ꯄꯨꯊꯣꯔꯛꯈꯤꯕꯅꯤ 6ꯇꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯣꯞ ꯐꯤल्म 2ꯃꯨꯛꯇꯤ ꯌꯥꯎꯈꯤ ꯃꯍꯥꯛꯁꯦ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯁꯤ ꯑꯦꯔꯣꯒꯦꯟ ꯑꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯥꯝꯅ ꯀꯥꯏꯟ ꯑꯣꯏꯕ ꯑꯃꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤ 2014ꯗ 2 crore ꯗꯣꯅꯦꯠ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦꯀꯣ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯃꯤꯁꯛꯇ ꯑꯟꯙ꯭ꯔꯥ ꯑꯃꯗꯤ ꯇꯦꯂꯪꯒꯅꯥꯒꯤ ꯈꯨꯟ 2 ꯃꯍꯥꯛꯅ ꯑꯦꯗꯣꯞ ꯇꯧꯏ ꯃꯍꯥꯛꯅ ꯑꯉꯥꯡ 1,000ꯃꯨꯛꯀꯤ ꯐ꯭ꯔꯤꯗ ꯍꯥꯔꯠ ꯁꯔꯖꯔꯤ ꯇꯧꯕꯤꯈꯤ ꯐ꯭ꯔꯤꯗ ꯑꯗꯨꯁꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃꯁꯨ ꯂꯩ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯟꯀꯝꯒꯤ 30%ꯁꯨ ꯈꯥꯏꯗꯣꯛꯏ ꯃꯍꯦꯁꯀꯤ ꯑꯁꯦꯡꯕ ꯃꯤꯡ ꯘꯇꯥꯃꯥꯅꯦꯅꯤ ꯃꯍꯦꯁ ꯕꯥꯕꯨ ꯀꯧꯏ ꯃꯌꯥꯝꯅ ꯅꯥꯅꯨ ꯀꯧꯕꯁꯨ ꯌꯥꯎꯏ ꯄ꯭ꯔꯤꯟꯁ ꯀꯧꯕꯁꯨ ꯌꯥꯎꯏ ꯃꯍꯥꯛꯁꯤ 9 ꯑꯣꯒꯁ 1975ꯗ ꯄꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯁꯤ ꯆꯍꯤꯃꯛꯁꯤꯗ ꯆꯍꯤ 50 ꯁꯨꯒꯗꯣꯏꯅꯤꯀꯣ ꯃꯍꯥꯛꯁꯤ ꯂꯛꯖꯔꯤꯌꯁ ꯑꯣꯏꯕ ꯃꯨꯚꯤ ꯑꯦꯛꯁꯄꯦꯟꯁꯤꯚ ꯑꯣꯏꯕ ꯌꯨꯝꯗꯁꯨ ꯂꯩꯌꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯤꯡ ꯀ꯭ꯔꯤꯁꯅ ꯀꯧꯏ ꯃꯥꯒꯤ ꯃꯃꯥꯅ ꯏꯟꯗꯤꯔꯥ ꯗꯦꯕꯤ ꯀꯧꯏ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯃꯦꯁ ꯕꯥꯕꯨ ꯂꯩ ꯃꯅꯥꯎꯄꯥ ꯅꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯁꯇꯔ ꯑꯅꯤꯁꯨ ꯂꯩ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯡꯅ ꯅꯝꯔꯇꯥ ꯁꯤꯔꯣꯗꯀꯔ ꯀꯧꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯦꯛꯇꯔ ꯑꯣꯏ ꯑꯃꯗꯤ ꯃꯤꯁ ꯏꯟꯗꯤꯌꯥꯁꯨ ꯇꯥꯈꯤ ꯃꯈꯣꯏ ꯑꯅꯤ 2005ꯗ ꯂꯨꯍꯣꯡꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯆꯥ ꯑꯅꯤꯁꯨ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥ ꯒꯧꯇꯝ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯁꯤꯇꯥꯔꯥꯅꯤ ꯃꯍꯦꯁꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ एजुकेशन की मतंग येंब तारगदी तोंगान तोंगानबा मफमद तमकी मागी इंजीनियरिंग स्टडी गिदमक्ता चेन्नईदा तमलंबनी अदुबु फिल्म कैरियर दा महाकना चनिंगबा मरमना महाकी स्टडी तोखिबनी हाब तारे फिल्म अमदा महाक 60 दगिना 80 crore मु लवे मागी लेटेस्ट मूवी खरा हाब तारगदी ओरुवदकन प्रणया प्रवन गुंतार खरब मेजोर सरकारू पता मसिना चिंगबसिनी मयामदी हारिबा फिल्म सिंगसी येंबिखरबरा कमेंट हाइबिरम अदुगा मथंगदी करंबा सेलिब्रिटी की पुंसी वारी की मतंगदा लेजरोगे हाबदुसु अखोई कमेंट बॉक्स दा हाइबिरम हाबसे मयामगी फमदा थमजगे अदो सोक कुंबा यामनी यावबनीना लालंबसु दुम याय एना लीबा मतमदा अदुना मयामना लालंबा यावरगसु मयामना दुम ngakpigani habagi thajabse थमजगे अदुदी ngasigidamaktadi kainarsi mathanggi waridamo mayam puna thengnarsi ya fare